Manipur ki Valley District singda hukiba numit mangani chupna internet service thingjiluraba matungda ngasi ayuktagi mahushagum internet service hangdorakpa si miyamna taramna okli. Adubu internet service ta thingba thamba matamda miyamna khudongchadaba kaya mayoknabana makhatana thingba thambidanaba mari lainaba authority da appeal tawrakli. Hiram asida Impact News ki paudamama. Haukiba June 3 ki numidang waramdagi Manipur da numit mangani chupna internet service thingduna lakibado ngasi ayuk pung taruk tagi habatare internet service maruina Manipur gi Valley District singda thamlamba dungba thingba ngasi dagi komthokre hairiva internet service mangani chupna thingjilu matungda ngasi komthokpa sinamam oraga miyamna internet service komthokpa sida kari fauri habadu matangda mafam sil lakpa achat awngsing amaching dukan family mesing unaduna makhoi oiba pawdama taminase bal Valley District singda mangani internet thingmu matungda ngasi ayuk pung taruk tagi internet thingamba sege hangdokre internet yare masi mangani yaru matungda ngasi yaba phangsi as a micham praja moina kari yam nungai budi fawi adi tasu koida nungai bung khangdaba harau ninga oidaba porum diwai kai maram gino habda koida pot yon bukhot pada online payment to bukhot pada yamna problem oire adu yon basung amdre ke sol to media dum low dum sat khreba ko adegi bank transaction to bukhot pa mapan da paisa tha bukhot ya problem ne aduna si ge yaring ge internet setting da bana phai ne khalle hojigi matam sida internet khwaidagi darkar ne ba asigumba se ai सरकार द गवर्नमेंट द आइनिंग से असिंग से इंटरनेट गुम से यारिंग से थिनबी द बनदी फाइ फाइ तो हन्निंग दे कगिनो दे लाइक लाइक सुतमीबा मिंगोन दजु यामना अबदि इफेक्ट याम तवेबा अदुना तव द बनदी फैना खल कोई इंटरनेट थिंगबसे अखोय छात्र मोइना अखोयदा हाइदि अखोयना कानागदबा वीडियो लांग येंगदन खोतना क्लास लांग यावदन खोतना तवबसे अखोयदा खुदोंग चाहनदबा अदुमैन तवे सि अदु छात्र मगोइना दि अदुमैन तवदो अखोयदा दि यामना सोएबा ngasi di hangdorpasi kai phau handokpase adum exciting oe akhoi adum adumai ta Manipur da khoi authority na ko concern authority na government na ta Manipur internet thingjan bise si masi kari manong ni khan bagi adu si hana di tawram de do akhoi social media da so adum phatta pochai viral lang chatna khotra sumain taw khotpase irang tawre hai tara gadi moina video hack namaga hekta sumain thagalakpa si sina maram oraga akhoi da irang hen sagana ba adum masak to layak thingjan bane adu moina maksuko akhoi je chatra moibanina internet ta ayam depend tawe haujikan jidi phone adum paraga leibanina phone dagi adum kanaba adum lowbanina akhoina yengadaba khotgadaba haidi akhoi gi study gi oiba adum basingdo phangde adum main tawda akhoi je soeba sumaina thingjan khochan dawramnina yengdaw khotawju he hangpham su leitagum irang ni sa thokpusi yadamnina problem se internet ta chenam si kitang waite chatra oibising gi de wa kan na hojik tingang mu chatra oimina kai haidino khangda internet si thingning matam da authority ne thingjan base masi matang da khoi mari ne authority lengak duga social media si lana sinaba miyam da kari habining yaring kai social media si lana sinaduna phai kai maram gin habda niyom sumna business ki line do ro degi education line ro any niyom sumna chatpa kangu sing dam apan ba piba si damakti lana sinan ge na haninge government da haining base koi kai haidam no khangde moide yaring kai di khar relax to ba ya jagana thingba ko adu yaring kai di pangthing na thingba se to widana ba na haijoi Manipur da numit mangani chupna haukiba numit mangani chupna internet thingjaluba matungda ngasi ayuk tagi internet service hangdokpa sina miyam na dungam nungaiba dungam taram okpa dungam hom di phongdo nodi tabu internet si Manipur da itatatna thingjanba sina Manipur da maron dukan family musing na koigi online payment habitare online payment gi transaction tawna singba da khudongcha da kaya na ba aduga loina khoigi mai masing damliba mairo singna su makhoina karigumba khangning topic um lakpon tamta internet ke khudang da habitare internet sinaraga makhoina khangning ba do thi Google da thiraga kholaga phangbagi pot atu su internet thingsin ba taraga di makhoida khudongcha da kaya am su mai nei hai wo hom duni maram aduna khoigi hojigi matam di online transaction ge process ase internet yawdraga di othoktawa pot am leiba aduga mai masing tamliba singna su internet yawdraga di makhoida khudongcha da kaya am na liba sigi yengbiraga government na makhata na internet thingbi thaw asi tawbiganu hai wo hamduni aduga loina na khoigi social media seasonary ba miyam na su khoigi lana season bing hota Manipur da ing tappa tangdu le ta ba oyna ba chakhot pakhunai porokna bu mong da social media se yarime khai chumna si khoigi aran mong da sin roi si ha bo hamduni padunjari ba camera person aramam yuhengal loina lalpal Impact News Fall.